Minasan konnichiwa. Hello everyone. Ngasi akhoi kenose presentation haitare ko Japan gi matang da mayamna khangning ba Japan da like tam ba chatpagi scholarship ki thabak ki adum mayam do ke haitare wari watai sana jabagi tanja do okay how jara ge haitare ko ham da mamang da haitare ko sai kuding gi aina tamjarakpa university IOJ International University of Japan sigi info session se mamangi chahidana MU da adu triple IT da sinjaki aduda adugi mamang chahida ingonda contact tawbirakpa mayam dugi manung da mi se sarakna IOJ da khanba se 13 ne tare ko 13 sigi manung da ayam hojik se Delhi da visa gi haidi visa apply tawraga September thadagi keno tawdinina Delhi da khar leikre adu Manipur da leibase khadi leiri masing di yamtre changnabagi hayeng Delhi da changnaba tawsu yauri aduga ngasi changa dos mem yauri hetare adu singdugi manungda mamanggi MBA gi ko MBA gi MA gani adu MBA gi da university da apply tawu matamda Nakayama scholarship ko N70 na IUJ gi scholarship phangaba inauro parenation ko adu mayam to keno tawina se welcome tawina se just intro taramo aduga kamai na preparation tawgi ke haibudagi am telap na itare ko adum hai kenogi matang dubudi aina horen slide ta present tawrani adu mayam da intro tang tawbio. Hello everyone, I giming Ketrimium Renishan. I say IUJ da handak mamang chahi da Nakayama 70% phangjaraga scholarship phangjabane. The coming point, take my togi just share. Sigi Matanda, I say MBA gi Tamjagi and Kanjagi Venaduna GMAT exam preparation Tauzagi, December da exam Tazagi, Adugi Matunda, January da exam Haitoba Matunda, not December 11, Zeta Koigi, I use the last form Tazan Bagi Matamoiki, Aduga, I use the message Lakivane, email Lakivane, selection Pangiana, January 25. Adugi matungda tamna darazbo pogadam tanazaraga preparation tamna step by step adum tawjakibane adu hauji pawgi oina di sishma laijare aduga makhata abadi visa gi ai je handak September 1st week to Delhi da changjagi na plan tawjari. Ai se ahanbada di kana Saras bogi video je sum yeng jarame adu YouTube tagi khangjagi bane. Okay, thank you. Man ayam bana ngasi phau budai tare ko keno da ingon da pau phau birakpa and contact to birakpa se YouTube ki ayam bana YouTube ko Facebook ka da sumaina photo gumba ahan ba ina Japan yobo matam da Japan ki photo mayam ama spring gi sakura gi adigi in school satpa koi bi satpa gi mayam da thagalap dagi mayam je mathang contact to birak tare adigi di aina master lawyer ba matung da sahi khuding gi mi ama ani punna ngasi phau buda satra taraga manga muk sure ko adigi handaki sina khwaidagi yame 11 je aduda ngasi aina info session sida tawri basigi maram jina kaino ha matamda moi 13 mai pa agasu ahum amadi chatpa ngam loi tawre ko kai maram gino ha matamda passport sahawtaba passport sage tawu matamda Aadhaar card pan card keno lei basing to ming soiramba semdokpa khotokpa mi gi Japan gi di phajana deadline jam strict oi haitare ko aduna makha tarakpada soidana ba haitare prepare tawu da hojik tagi hauraga kai tawu yagadage haidi matam gi matungina keno se application system haitare change mayam am lai aduna adugi matangda keno tawjagi ko ado sigi slide sing je aingonda lairiba sing se university ani dagi thabirakpa slide sing ne ado ai se haipet yengaga sigi keno sing je sijinaraga aina semjaba slide makti natabnina sum aina explain tarokpada ke haitare kitang chana da keno tawu matang ju hai aduna related oiba adum aina hainingba keno toba sing do ai adum haijarake aduga kenoga mayam kenogi aina presentation keno torikan manung da haitare ko adum mo photo video keno sum ke haita akoi video adum namjar sigi video se kai social media ke yenga ga haitare tanja yenga ga mayam da su yeng keno tawna ba thagat jarake aduga slide se keno da aina keno torikan da photo soi photo video namning ba jaga ba diar kane dubo photo video phone da nambi dana ba haijari ko kona loira kanda akoi gi sigi presentation loiraga
ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄ ꯑꯗꯒꯤ ꯂꯣꯏꯔꯀꯥꯟꯗ ꯐꯣꯇꯣꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗ ꯃ꯭ꯌꯨꯠꯇ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕꯤꯌꯨꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯐꯥꯎ ꯑꯩ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯌꯥꯎꯕꯁꯦ ꯃꯌꯥꯝ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯉꯥꯡꯕꯁꯦ ꯄꯥꯛ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁ꯭ꯄꯣꯔꯠ ꯑꯦꯁꯦ ꯔꯥꯏꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯔꯤꯇꯟ ꯀ꯭ꯋꯤꯁꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯉꯥꯛꯇꯅ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯥꯡꯗ ꯄꯤꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯨ ꯅꯠꯇꯕꯅꯤꯅꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯅ ꯉꯥꯡꯕ ꯈꯣꯠꯄ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯑꯩꯅ ꯈꯪꯕꯁꯨ ꯌꯥꯝ ꯌꯥꯎꯖꯩ ꯑꯗꯨꯒ ꯑꯅꯧꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯞꯅ ꯇꯞꯅꯕꯨꯗꯤ ꯐꯔꯛꯀꯗꯧ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯏꯁꯥ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯁꯤ ꯏꯊꯛ ꯊꯛꯀꯠꯄ ꯏꯄꯥ ꯄꯥꯈꯠꯄ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯄꯥꯈꯠꯂꯒꯗꯤ ꯀꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪ ꯀꯩꯅꯣ ꯇꯧꯖꯔꯒ ꯍꯧꯖꯒꯦ ꯑꯅꯧꯕ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯊꯪ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯕꯗꯗꯤ BBAꯒꯤ ꯃꯥꯁꯇꯔꯒꯤ PhDꯒꯤ ꯌꯥꯎꯔꯦ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯅꯤꯡꯕꯒꯤꯁꯤꯡꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯗ ꯆꯪꯒꯗꯕ ꯑꯣꯀꯦ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯒꯤꯁꯨ ꯌꯥꯎꯏꯀꯣ ꯑꯣꯀꯦ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯒꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛꯀꯤꯗꯤ ꯀꯌꯥꯝ ꯌꯥꯎꯒꯦ ꯑꯣꯀꯦ ꯊꯕꯛꯀꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯃꯥꯡꯗ ꯏꯟꯐꯣ ꯁꯦꯁꯟ ꯑꯃ ꯁꯤꯜꯂꯦ MUꯗ ꯃꯃꯥꯡ ꯁꯤꯟꯕꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟꯒ ꯇꯧꯔꯒ ꯌꯥꯝ ꯇꯧꯕꯗꯣ ꯑꯩꯁꯦ ꯏꯄꯥ ꯄꯥꯈꯠꯄ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯔꯨꯝ ꯑꯃꯗ ꯑꯁꯦꯡꯕꯒꯤꯗꯤ ꯀꯣꯂꯦꯖ ꯔꯨꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯎꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯁꯤꯟꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯃꯁꯦꯟ ꯃꯨꯟꯅꯕ ꯑꯗꯒꯤꯗꯤ ꯑꯃꯅ ꯁꯤꯜꯂꯒ ꯑꯃ ꯆꯪꯉꯛꯇꯕꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯄꯟꯗ ꯁꯤꯜꯂꯒ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀꯩꯅꯣꯗꯨ ꯂꯩꯖꯕꯅꯤꯅ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯣ ꯂꯣꯏꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯅ ꯈꯪꯕꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ ꯖꯄꯥꯟꯗ ꯆꯠꯄꯒꯤ ꯍꯧꯖꯤck ꯀꯩꯅꯣꯒꯤ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯆꯠꯄ ꯑꯗꯒꯤ ꯇꯦꯛꯅꯤꯀꯦꯜ ꯏꯟꯇꯔꯟ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯅꯕ ꯍꯧꯖꯤꯛ ꯏꯚꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯗꯦꯜꯂꯤꯗꯒꯤ ꯀꯩꯗꯒꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯌꯥꯝ ꯑꯃꯒꯤ ꯄꯥꯎꯁꯨ ꯇꯥꯏꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯖꯄꯥꯟ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯅꯦꯁꯅꯦꯜꯒ ꯄ꯭ꯔꯥꯏꯚꯦꯠꯀꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯆꯤꯡꯕꯗꯨꯅꯤꯀꯣ ꯑꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯁꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯆꯥꯎꯔꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯃꯌꯥꯝ ꯈꯪꯕꯤꯔꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯑꯝꯇꯪꯒ ꯍꯥꯟꯅ ꯃꯀꯣꯛ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯨꯃꯨꯛꯆꯝ ꯔꯥꯖꯀꯨꯃꯥꯔ ꯌꯨꯝꯗꯅ ꯕꯣꯕꯣ ꯀꯧꯋꯦ ꯑꯗꯨꯒ ꯖꯄꯥꯟꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯁꯦ ꯔꯥꯖꯤꯀꯨꯃꯥꯔ ꯃꯣꯏꯅ ꯀꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯂꯥꯏꯕ ꯃꯤꯡꯁꯦ ꯍꯥꯏꯔꯛꯄꯗ ꯅꯤꯛꯅꯦꯝ ꯑꯩꯒꯤ ꯕꯣꯕꯣꯁꯦ ꯆꯠꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯕꯣꯕꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯔꯥꯖ ꯕꯣꯕꯣ ꯍꯥꯏꯅ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯅꯥꯛꯂ ꯃꯤꯡꯂ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯖꯄꯥꯟꯗꯗꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯤ ꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ ꯀꯧꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯤꯡꯒ ꯌꯨꯝꯅꯥꯛꯀꯁꯦ ꯀꯩꯅꯣ ꯇꯧ ꯐꯖꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯅꯕꯅ ꯔꯥꯖ ꯕꯣꯕꯣ ꯍꯥꯏꯅ ꯊꯣꯟꯖꯈꯤꯕꯅꯦ ꯑꯩꯒꯤ ꯌꯨꯝꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤꯅꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯊꯦꯡꯅꯥꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯀꯥꯏ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯩꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯁ꯭ꯀꯨꯂꯤꯡꯁꯦ ꯀ꯭ꯂꯥꯁ 7 ꯐꯥꯎꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ KBM ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯈꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 8ꯅ ꯃꯆꯥꯂꯩꯃ ꯁ꯭ꯀꯨꯜ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯀ꯭ꯂꯥꯁ 9ꯗꯒꯤ ꯍꯧꯔꯒ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯁꯤꯗ ꯇꯝꯖꯔꯛꯀꯦ ꯑꯗꯨ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯁꯦ ꯖꯄꯅꯤꯁ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯁꯤꯗ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯞꯄꯦ ꯀ꯭ꯂꯥꯁ 11ꯗ ꯑꯩꯁꯦ ꯋꯥꯈꯜꯗ ꯖꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯈꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯖꯄꯥꯟ ꯋꯥꯔꯒꯤ ꯃꯌꯥꯝ ꯚꯤꯖꯤꯠ ꯇꯧꯕ ꯂꯥꯛꯄ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯖꯄꯥꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯡꯗꯨꯗ ꯏꯟꯅꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯥꯏꯕꯝ ꯂꯣꯛꯄ ꯆꯤꯡꯗ ꯕꯤꯁꯦꯝꯄꯨꯔꯗ ꯄꯥꯡꯒꯩꯗ MUꯗ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯁꯦ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ HRDꯗ ꯍꯥꯔꯕꯥꯔꯗꯇ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯂꯣꯏꯅ ꯍꯣꯡꯅꯈꯤ ꯑꯩ ꯈꯛꯇꯪꯅꯤ ꯑꯩ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯅꯤꯁ ꯇꯝꯗꯧꯔꯤꯅꯦꯅ ꯕ꯭ꯔꯥꯏꯇꯔ ꯑꯦꯀꯥꯗꯃꯤꯗ ꯂꯩꯍꯧꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯀ꯭ꯂꯥꯁꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ 20-30 ꯁꯨꯏ ꯑꯗꯨꯒ
ꯁꯨꯝ ꯂꯩꯍꯧꯕꯅ ꯂꯥꯁꯇ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧꯋꯦ ꯀ꯭ꯂꯥꯁꯁꯤꯗ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯒꯤ ꯑꯗꯨꯅ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯃꯒ ꯖꯄꯥꯟ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯝꯃꯒꯗꯤ ꯈꯤꯇꯪ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕ ꯑꯃꯁꯨ ꯆꯪꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯟ ꯑꯃ ꯇꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯍꯣꯠꯅꯕ ꯖꯄꯅꯤꯁꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯃꯥꯔꯁꯦ ꯃꯥꯒꯤ ꯀꯩꯅꯣꯒ ꯃꯅꯤꯄꯨꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯁꯦꯟꯇꯦꯟꯁꯁꯦ ꯖꯄꯅꯤꯁ ꯆꯞ ꯆꯥꯅ ꯍꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯝꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯦꯛ ꯍꯥꯏꯇꯥꯔꯦ ꯆꯥꯏꯅꯤꯁ ꯀꯦꯔꯦꯛꯇꯔ ꯑꯗꯨꯝꯕ ꯀꯥꯟꯖꯤ ꯍꯥꯏꯅꯔꯤꯁꯦ ꯁꯤꯗꯪ ꯈꯔ ꯂꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀ꯭ꯂꯥꯁ 11 12ꯇ ꯖꯄꯅꯤꯁ ꯕꯦꯁꯤꯛꯁꯦ ꯈꯤꯇꯪ ꯇꯝꯕ ꯍꯧꯔꯝꯃꯒ ꯀ꯭ꯂꯥꯁꯁꯦ ꯃꯤꯁꯦ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯇꯝꯃꯒꯦꯅ ꯈꯟꯈꯤ 12 ꯂꯣꯏꯔꯛꯄꯗꯗꯤ ꯑꯩꯁꯦ ꯀ꯭ꯂꯥꯁ 11 12ꯁꯤꯗ ꯋꯥꯈꯟꯗ ꯃꯦꯗꯤꯀꯦꯜ ꯑꯩꯁꯦ MBBS ꯊꯥꯒꯦꯅ ꯑꯩꯁꯦ ꯀꯣꯃꯦꯠꯇ ꯀꯣꯆꯤꯡ ꯌꯥꯎꯖꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯤꯖꯕ ꯑꯣꯖꯥꯁꯤꯡꯗ ꯍꯪꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯃꯉꯥꯗ ꯑꯩ ꯍꯪꯕꯗ ꯃꯦꯗꯤꯀꯦꯜꯗꯤ ꯈꯤꯇꯪ ꯖꯄꯥꯟꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯩꯊꯈꯤꯒꯦ ꯍꯥꯏꯔꯕꯗꯤ ꯐꯩ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏꯔꯒꯗꯤ ITꯒꯨꯝꯕ ꯊꯕꯛ ꯐꯪꯕ ꯂꯥꯏꯕꯁꯦ ITꯒꯨꯝꯕꯅ ꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ BCA ꯑꯀꯥꯝꯄꯥꯠꯇ ꯂꯩꯔꯤꯕ ꯅꯤꯂꯤꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ BCA ꯑꯗꯨꯒ ꯀꯣꯂꯦꯖꯁꯨ ꯃꯤꯡ ꯆꯟꯖꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯂꯦꯖꯁꯦ BSc ꯑꯩ ꯁꯥꯏꯟꯁꯀ ꯑꯗꯒꯤ BCAꯒ ꯑꯅꯤꯃꯛ ꯑꯩ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯌꯦꯠꯁꯦ ꯑꯁꯨꯃꯥꯏꯅ ꯑꯅꯤꯃꯛ ꯑꯃꯨꯛꯇꯪꯗ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯛꯄ BSc BCA ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯖꯄꯥꯟ ꯐꯥꯎꯟꯗꯦꯁꯟ ꯖꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯖꯄꯥꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯕ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯥꯏꯗꯂꯥꯏꯟꯁ ꯇꯧꯕꯤꯕ ꯀꯩꯅꯣꯁꯦ ꯖꯄꯥꯟ ꯐꯥꯎꯟꯗꯦꯁꯟ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯗꯨꯒ ꯖꯄꯥꯟ ꯑꯦꯝꯕꯦꯁꯤ ꯀꯣ ꯁꯤꯅ ꯑꯗꯨꯝ ꯃꯦꯛꯁ ꯁ꯭ꯀꯣꯂꯔꯁꯤꯞ ꯀꯥꯏꯅ ꯄꯤꯔꯤꯕꯁꯦ ꯖꯄꯥꯟ ꯃꯣꯏꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯆꯠꯅꯩ ꯑꯗꯨꯕꯨ ꯖꯄꯥꯟ ꯐꯥꯎꯟꯗꯦꯁꯟ ꯆꯠꯂꯨꯕ ꯃꯇꯝꯗ ꯖꯄꯥꯟ ꯐꯥꯎꯟꯗꯦꯁꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯁꯄꯦꯛꯇꯁ ꯂꯩꯔꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ IUJꯁꯤ ꯊꯦꯡꯅꯕ IUJꯁꯤꯗ ꯑꯦꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗꯤ IUJꯁꯦ ꯑꯩꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦꯅ ꯈꯟꯖꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯁꯤꯜꯂꯒ ꯑꯩꯅ ꯗꯦꯜꯂꯤꯗ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯅꯠꯇꯕꯤꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯆꯍꯤ 2ꯒꯤ ꯍꯥꯡꯉꯤ ꯆꯍꯤ 2ꯁꯦ ꯇꯝꯕ ꯂꯣꯏꯔꯒ ꯃꯥꯁꯇꯔ ꯑꯃꯨꯛꯁꯨ ꯇꯧꯕ ꯌꯥꯏ ꯆꯍꯤ 2ꯁꯦ ꯇꯝꯕ ꯂꯣꯏꯔꯒꯗꯤ ꯑꯦꯅꯤ ꯊꯕꯛꯀꯨꯝꯕ ꯀꯩꯀꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯅ ꯑꯗꯨꯅ ꯑꯩꯁꯦ ꯖꯄꯥꯟ ꯀꯩꯅꯣꯒꯤ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯗꯦꯜꯂꯤꯒꯤ ꯀꯩꯅꯣꯁꯤꯗ ꯖꯄꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕ ꯍꯧꯔꯛꯄꯃꯇꯝ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯊꯥ 6 ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯁꯦ ꯇꯞꯅ ꯖꯄꯥꯟꯒꯤ IUJ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯖꯄꯥꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯈꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥ ꯀꯅꯥꯝꯇ ꯑꯗꯨꯀꯥꯟꯗ ꯇꯝꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯀꯣꯟꯅ ꯈꯪꯉꯛꯄꯗ ꯑꯃꯈꯛ tamaga MBA tamkhibati lei haibagi pau tazar ekona ko ado aina kenose aigi daw yaba ken haigadra hanba aina Delhi da leiba kanda Manipur Northeast India da Japan gi company singsina sidagi di enter tawbi yarni moigi business expand tawbi yarni haibagi aina khabar thengna jaba haitar adagi aigi wakhanda something Manipur koi sumaina development oiba Japan ga mari leina project sing ni khangde kainoma kamai torga saukhat anba yagadagi hai asigi matang sida sum research tawningba adagi thabak abs tawningba haitare adugi khudong chabado aina thengnabadu ki keno dugi matungina aise research proposal da development ko Northeast India gi maruina Manipur sigi matang da tawjaki adumaina tawraga apply scholar keno se university se thajin matam da aise scholarship se 50% dang phange university dagi the scholarship ki matang so I explain ri tawjarake adu yam samna aina phangba 50 phange adubu atopa 50% ama nominate torapa haidi university aise 50% university dagi pire atopa 50 dana international association nigata international association naina Japan gi adumba association ama dagi aise nominate tobire nominate torapa se ain khale aise hanba adugi nominate tawise khangdabni result do haidok u matam 50 dang phangagadi yumna sponsor tawba ngamoise khanba dagi aise yam nungai gi de tare adubo aina aigi keno do hangdogi yengu kanda adumaina nominate tawbagi NIA haitare nigata international association gi aigi admission fee tangkhai ama cover tawba tuition fee tangkhai ama loina 50% cover tawbudo thengnabadagi aise khalapagi chance sima ka phangagadi aise soidana Japan da chatpangamgani haina khanjagi haitare ko adumaina tawraga keno se adum isai thanta mayam aigi senior sing khar tanaki aina Japan da tamba je kana kana leige na thirak matam da yamna leiramde haitare dukan da aduna guide lobina keno tobina ba mi si leikide aduga scholarship se khalle 50% adumaina phangaga ise full scholarship aidi admission fee tuition fee 1,50,000 yen akoi gi paisa dana matam 80,000
rupees kumba adum thiraga sahi ani master tawba phangjaki aduga Japan je stipend thagi monthly akoi living expenses se leibam university amaga keno je thagi rent pi keno je manade akoina tamakpa aina tamjarakpa IUJ se sigidi 17,000 18,000 rupees per month tagi hawe aduga amana to campus ta leiragana kitang tangi mapan ta leiragana khar hongi campus ta leiragana 39,000 yen oe aduga mapan gi campus ta gi minute manga tara chatlaga leiba mafam dana 30,000 yen adumaina oe ai tare ko mai Japanese ki keno adumaina ai je campus manung da leini leigena dum khanjaki kaino ai matam da campus manung da leiraga de minute ahum da class dum yaw ya brina winter da snow ta mafam ju oe banina ai je dum campus ta leina hotnagi Nakayama University na PB scholarship se phangwa kangbu se mapan da lei mi se yama agati mapan off campus ta leina ba so hai ga adubo mi condition therapy Japanese khangba aduga room akhoi gi leiriba dormitory dugi representative oiragati akhoi adum leithaba yani paisa ju pi gani na adai ji Japanese kar tamjarak panina Japanese khangi ai adum room da keno da dum leijage hairga leirakhe tare aduna adudagi haugre English medium da tamaga so Japanese kara aina Delhi University tamjarak paduna Japan yobukanda hojiki aina floor representative mayam gi mahut silappa adumaina ki mayam gi mateng pangba paisa ju adum aigi khar phak bibirak paita adumain toraga jap language tambagi kana base khangjar aduna mayam na hange Japanese khangdragati Japan da MA tamba adagi MBA tambasi yadabra English khangdra so dum yai English aduga undergraduate oragati English medium da tamdoini na English proficiency test ama thabam changi English proficiency test thaba se mamang chahi phawti Aadhaar card adagi driving license na yarame ado yam nungai taba mana handak se few days ko numit kharni gi mamang da hojik se TIU Tokyo International University ki applications thari ne ba hojik open toine aside apply to ga da winau pa ma English proficiency test thagi na eno to kan da Duolingo test se register to gi to kan last year dagi passport yaw daga foreign passport keno to daga de class 12 tammi ba na daga tamba loira ba sing se passport yaw daga de si English proficiency test se thaba ya ti ba ko aduna mayam na kaigumba sigi undergraduate bu oiro master bu oiro apply to give khallagati adum passport sima sabiro aduga passport singa sigi si khudong chab lorga adum ke haitare aina sidagi ti lakpiri ba mayam gi even passport sabagi so tatkal gi e keno gi akhoi khangna staff haigadra sumaina mathang yam laina pang banga ba kai ki documents sangadagi adagi ti within 1 week 2 weeks da passport ki saba yaba mi sing ai yum da sumaina lak phone da kai da di phauna ba si wai adubu sumaina aina program ama sindori haiba matam da daratan haitare ko daratan janga si lakpiri daratan passport ki sabagi matang da adumaina contact staff haitare ko aiga pau phauna yamba ma pau phauna hanbi haitare aduna mayam makata na yam smoothly samna harba Japan da tamba japai passport saba ma aduna passport sarani matung da kai kai no online application adagi documentation financial support samna harba scholarship se full phangdraga di lemhori ba paisa do kamaina support to doino ekoi da paisa lei natraga scholarship result haidok trikan gi marak to paisa utpa machangi aduna kamaina utkadage adugi documentation na chingba mayam do adu singduna kitang pop keno aduni ko mayam na soi matam chana prepare to hodraga di loan lobogi bu oiro loan lobusu paisa masing above 7 lakhs ki mathak ta helaga di collateral kana no mayaw draga di ade haibna chingba adumba mayam se thengna badagi problem keno mayam se sumbu singi thokta na ba haitare makha tarak pasingda adugi keno duni ko ngasi se ado Japan je adumai toroga mathang ai wari si am sang re intro keno se Japan da ai se scholarship phange scholarship se university dagi 50% NIA de 50 aduga thagi sina jaso Japan gi jaso haina male stipend keno se na jaso je karamba mi da pi ke hai matam da keno di yenge akhoi ki mark di yenge mark yamna phangba kangu da pi hai tare ahan ba tha taruk sina akhoina undergraduate da phangi ba mark da yenga kani makha tarak padi university yawra matung da mark khwai da gi wangba mi sing khar khangal ka pirakani aduna ai je jaso gi scholarship si phangaga stipend je ai keno oizaki aduga marak ta gef lei bi yauki adumaina phangda ba timing du dana part time toraga thabak tawjaki part time se campus se University Tokyo da oragadi part time mafam se am lei aduga IUJ gi na campus se koi countries keno gi type ta lei ai tare akoi ba se kitang low nong ching nong leiraga part time to chat pa se at least 20-30 minutes kuma chatlaga leiba la pe tare ko ado university campus ta zo library da aduga atop IT assistant kaina koi thabak khara lei aduga second year go bakar kandana
TA ꯑꯣꯏꯕ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯈꯥꯗ ꯊꯕꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯔꯠ ꯇꯥꯏꯝ ꯀꯦꯝꯄꯁ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯥꯟꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯦ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯕꯁꯤꯒꯤꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯁꯦ ꯖꯄꯥꯟꯗ ꯆꯠꯂꯒꯗꯤ ꯄꯨꯡ 3 ꯈꯛꯇꯅꯤ ꯅꯣꯡꯃꯗ ꯀ꯭ꯂꯥꯁꯁꯦ ꯃꯥꯁꯇꯔꯒꯤꯗꯤ ꯄꯨꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯡꯃꯗ ꯄꯦꯄꯔ 2 ꯁꯕꯖꯦꯛ 2 ꯂꯩꯔꯒꯗꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯃꯦꯕꯤ ꯄꯨꯡ 5 ꯃꯈꯥꯏ 6 ꯑꯗꯥꯏ ꯐꯥꯎꯕ ꯃꯔꯛꯇ ꯂꯟꯆ ꯕ꯭ꯔꯦꯛ ꯑꯗꯒꯤ ꯇꯤ ꯕ꯭ꯔꯦꯛ ꯃꯤꯅꯤꯠ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯥꯁꯇꯔ ꯇꯧꯕꯁꯤꯅ ꯈꯔ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯒꯤꯗꯤ ꯑꯣꯟꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯖꯄꯥꯟꯗ ꯆꯠꯄꯒꯤ ꯑꯣꯞꯁꯟꯁꯦ ꯖꯄꯥꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕ ꯆꯠꯄꯁꯤꯅꯦꯕꯀꯣ ꯑꯗꯨꯕु ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ अंडर ग्रेजुएट चलगदी अंडर ग्रेजुएट चाही मरी ओय जापान अखोई मणिपुर चाही 3 ओइरमेको हौजिकपुदी चाही मरी की अदगी केनोगी मैमबुदी लैरे अनो अनोबो हापसिले अदुगा ngasi aina keno tawjagdai se अंडर ग्रेजुएट ने मास्टर ने जापानीज लैंग्वेज स्कूल दुगी matang ne जापान से कनो से अना हौजिक लेजरी मफ अइसे निगाता प्रीफेक्चर जापान की निगाता प्रीफेक्चर द मतम कुइना लेरे अदुई मतुंग द टोक्यो द लाख हौजिक हौजिक न टोक्यो द लेजेको टोक्यो से सिदा मयाम से सेफ्टी ओबि मतang टोक्यो द अदुम कनो से लाइफ से टोक्यो रोम दना पूरा 24 आवर्स से मीजे कनो अदुम के हेतारे चथोक चसिन बोइरो लेरी दुकान कनो सिंग अदुम हांगा लेब मैम ले चाबम थपम रेस्टोरेंट बोइरो अदुना पूरा 24 आवर्स से अदुम नुंगदांग अहिंग बोइरो सिदा मी अमा लंबी द खोंगना चटपा अदुम थेंगनै नुपी मचा मथन चटपा थेंगनै मी अमा लंबी चटपदा कोइना कौबा के हेतारे मिंगोंद लक्नबा खोटनबा अदुम बदुम सुले लेट्रे अदुगा समटाइम्स सोइदना मिचाना रुबगुंबा तौ हाय हेलो अदुम ग्रीटिंग्स अदुम तौनै का अनि समना हार कोनिचिवा अदगे अयामना अहनजिंगजे अदुम मोय ग्रीटिंग्स हाइतारे मी खंगनागेरा खंगनार मिचार अखोइदे पेका येंगजे अदुम केमता अदगी मी अनौबम लाकदा मुन मुन येंगबदो अदुमाइनदि तौद्रे को मोइददि अदना जस्ट अहनजिंगजे याम वरी सानिंगे अखोइदो अखोइना जापानीज का खंगदि वरी यमा साबा मोय जापान की फैमिली सिंगजे याम पि स्मॉल फैमिली गांगतो ओय अयामना आंगांग अमा नत्रगा अनि अमतंग लेरगदि आंगांगदुना कॉलेज हाई स्कूल हेक तंबा लोइबगा तोंगान समना हारबदा जापान जिगी टोक्यो इम्फाल जिना सिटी टोक्यो ओइरे खलो कंट्री साइड के समना हारदा कोइजु क्लास अइना क्लास 8 कारपदा युम थादोगा दुम लाइक सिदा बारादा लेरग लाइक तम पुदुआइना मोइजु हाई स्कूल लोइर मतुंगदा कॉलेज से टोक्यो दा ओसाका दा सिटी अचौ अचौब सिंगजे दुम चटलगा तम्मे हाइतारे अदुना युमदगी लापना दुम लेख्रे अदुगा फैमिली सिंगजे दुम केनो तोइको दुम तोंगान ओइना आंगांग मयुम पान मयुम मकै पालगना तोंगान दुम लेइबा अदुगा सही अमगे मोइजु सुटी लै स्प्रिंग गी मतमदा गोल्डन वीक अदुगा तारपन मतम अगस्त ना तारपन ओबोन हैना सिगी मतमदा फैमिली सिंगजे पुल्ले हाइतारेको अदुगा हिंगबदा मापा मसा सिंगजे तोंगान लेरगा मा पेरेंट्स सिंग मतंदा लेहौबसे कमाइ तोगे मतमदा मोइदा पीरिबा के हेतारे समना हारबदा पेंशन सिस्टम अदगी हेल्थ की मैम कनो पीरिबको अजुंबो मयामदना लाइमिन नत्रगसो तोंगान तोंगान लेइबदा केमता प्रॉब्लम लेइते हाइतारेको अदु अखोइबा खले आइना नुपी थिरोइदा वर जापान दा लेइम फैना खनगे हाइतारेको कैनो हारबदा लाइफ से पेंशन जे प्राइवेट कंपनी और गवर्नमेंट और थबक तौबजे पेंशन की पैसा तुम कक्कनी हयेंग सही हुंफु केनो सुरकांदा मथंदा तुम आइगी पेंशन दो फंगजगनी कनामता लेट्रगसो हॉस्पिटल अमता लेइबा मतमदा खैगी आइगी हेल्थ केयर केनो तौबिनबसे आइगी यावरिबा इंश्योरेंस केनो मयाम सिना तुम कवर तहनबा याय हाइतारेको प्लान मयाम अम लई अदुगी अदुगा याम तेन हारबदा हेल्थ की मतंग एवरी ईयर चाही खुदिंगी हेल्थ चेकअप तौई कंपनी यूनिवर्सिटी तमसु अदगी थबक कंपनी में थबक तौरगसु हेल्थ चेकअप तौगनी हाइदी चाही खुदिंग डिफरेंस क्या लेगे केनो से ब्लड शुगर लेवल लोइना चेक तौए तर हाई वेट केनो मयाम से अदुना मीगी अनाबा इसादा केनो तौगदब लेबसे याम गन्ना खंगदोकपा ngame अदुना जापान दा कैंसर नाबा याम लई अहनसिंग अयाम्बा ऑलमोस्ट अइना फोमेन बा मतम द मोइना हांगेबको आइगी ग्रैंडफादर ग्रैंडमदर न चिंबा कना कना सिगी मरकता कैंसर नागी बियावर जापानीज के येंग कांददि मी अमा नत हाइदि फोम अहुम येंगबदने अमा अनि दुम थेंगनेबा अदुना मोइददि कैंसर गुम केनो अदु यामना ngana खंगबनिना ट्रीटमेंट तौरगा दुम सही मरिफु मौद्रा पुनसीबसे दुम केनो तौय हाइतारे अदुना कैंसर नारेगा हारगा याम कन्ना कैंसर सु मखन मखन बुदि लेगेको अदु अनाबसि याम ngana खंगबनिना ट्रीटमेंट तौरगा याम फजना केनो तौब ngam हाइतारे अखोइगिना नाराकांदा चेक लोइन तौबनिना मोइगिना सही केनो से याम सिस्टम याम फजबा हाइगद्रा समना हारबदा अइ ngasi डॉक्टर चलुरगति मोइना कै हिदाक चारिगे तो अइगोन बुकलेट मचाम पिरकनी अदुदा हिदाक तो नप्पनी मथंग हॉस्पिटल अम चकांदा हजिकी बुकलेट तो पूरा चतोइनी अइसे कै हिदाक चाखिगे हाबदा तो येंगबदा खंगदोइनी अदुमाइना रेकॉर्ड केनो सिंग याम फजबा सुंबो मयाम जे अखोइना अखोइगी सिदसु के हाइतारे अप्लाई तौबो याबा मयाम लई हाइतारे को अदुना टोक्यो नतबा
ꯇꯣꯀꯤꯌꯣꯁꯤꯗꯤ ꯃꯌꯥꯝꯁꯦ ꯂꯩꯔ ꯃꯨꯟꯅꯕꯒꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯒꯁꯦ ꯇꯣꯀꯤꯌꯣꯗ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯃꯤ ꯂꯧꯗ ꯀꯩꯅꯣꯗ ꯑꯣꯏꯅ ꯑꯇꯣꯞꯄ ꯄ꯭ꯔꯤꯐꯦꯛꯆꯔꯗ ꯑꯣꯏꯅ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯕ ꯇꯣꯀꯤꯌꯣꯁꯦ ꯈꯤꯇꯪ ꯀꯝꯄꯤꯇꯤꯁꯟ ꯈꯔ ꯑꯦꯗꯃꯤꯁꯟꯒꯨꯝꯕ ꯚꯤꯖꯥꯒꯨꯝꯕ ꯐꯪꯕꯗ ꯈꯔ ꯋꯥꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯕꯨ ꯇꯝꯐꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯅꯤ ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜ ꯑꯃ ꯅꯧꯅ ꯑꯩꯒ ꯀꯩꯅꯣ ꯇꯧ ꯈꯪꯅꯕ ꯊꯦꯡꯅꯕ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯀꯨꯜꯁꯦ ꯑꯍꯨꯝꯃꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯄꯥꯟꯒꯤ ꯏꯃꯥꯏꯒ꯭ꯔꯦꯁꯟꯅ ꯐꯖꯅ ꯃꯁꯛ ꯈꯪꯕ ꯃꯐꯝ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯚꯤꯖꯥ ꯔꯤꯖꯦꯛ ꯂꯥꯛꯄ ꯀꯩꯅꯣ ꯇꯧꯕ ꯑꯃꯇꯗꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯃꯤꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯚꯤꯖꯤꯠ ꯇꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯅ ꯃꯤ ꯃꯁꯤꯡꯁꯦ ꯍꯟꯊꯅꯕ ꯃꯣꯏꯁꯦ ꯖꯄꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯚꯤꯗꯀꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯆꯍꯤ ꯀꯩꯅꯣ ꯈꯔꯁꯤꯅ ꯃꯤꯁꯦ ꯌꯥꯝ ꯇꯨꯔꯤꯁ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯅ ꯋꯤꯛꯑꯦꯟꯗ ꯁꯇꯔꯗꯦ ꯁꯟꯗꯦꯒ ꯊꯣꯛꯎꯕꯁꯦ ꯃꯤꯁꯦ ꯑꯁ ꯀ꯭ꯌꯨꯁꯦ ꯐꯖꯅ ꯂꯦꯡꯉ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯔꯤꯁ ꯏꯁꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯋꯥꯔꯤ ꯖꯄꯥꯟꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯁꯥꯀꯨꯔꯥ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯦꯄꯜ ꯂꯤꯞꯁꯀ ꯃꯣꯃꯤꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯌꯔ ꯋꯥꯛꯁ ꯑꯗꯒꯤ ꯁ꯭ꯅꯣꯁꯤꯃꯗꯤ ꯁ꯭ꯅꯣꯁꯦ ꯇꯥꯕ ꯃꯐꯝꯁꯨ ꯂꯩ ꯇꯥꯗꯕ ꯃꯐꯝꯁꯨ ꯂꯩ ꯇꯣꯀꯤꯌꯣꯁꯦ ꯁ꯭ꯅꯣꯁꯦ ꯌꯥꯝ ꯇꯥꯡꯅ ꯇꯥꯏ ꯑꯗꯣ ꯑꯏꯪ ꯑꯁꯥ ꯑꯣꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯀꯤꯌꯣꯗ ꯑꯩꯅ ꯊꯦꯡꯅꯕꯁꯦ ꯑꯅꯤꯔꯛꯀꯨꯝꯕ ꯆꯍꯤ 10 ꯂꯩꯔꯛꯄꯁꯤꯗ ꯁ꯭ꯅꯣ ꯇꯥꯕꯁꯦ ꯑꯍꯨꯝꯂꯛꯀꯨꯝꯕ ꯊꯦꯡꯅꯖꯔꯦ ꯂꯥꯁ ꯏꯌꯔ ꯈꯤꯇꯪ ꯇꯥꯏ ꯍꯟꯗꯛꯁꯨ ꯂꯥꯁ ꯏꯌꯔ ꯍꯥꯏꯗꯤ ꯂꯥꯁ ꯏꯌꯔ ꯃꯃꯥꯡꯗꯁꯨ ꯈꯤꯇꯪ ꯇꯥꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯅꯣꯁꯦ ꯈꯤꯇꯪ ꯅꯨꯃꯤꯠ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯥꯗꯦ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯅꯤ ꯃꯐꯝ ꯑꯌꯥꯝꯕ ꯖꯄꯥꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯅ ꯁꯤꯖꯟꯒꯤ ꯀꯩꯅꯣꯁꯦ ꯁꯤꯖꯟꯒꯤ ꯑꯣꯜꯂꯛꯄꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯤꯟꯇꯔꯗꯅ ꯁ꯭ꯅꯣꯁꯦ ꯇꯥꯔꯅꯤ ꯑꯗꯩ ꯎꯅꯥ ꯋꯥꯅꯥ ꯂꯣꯏ ꯀꯦꯟꯈ꯭ꯔꯅꯤ ꯁ꯭ꯅꯣ ꯇꯥꯗꯕ ꯃꯐꯝꯗꯅ ꯏꯪꯕꯅꯤꯅ ꯎꯅꯥꯁꯤꯡ ꯂꯣꯏ ꯀꯦꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯄ꯭ꯔꯤꯡ ꯍꯧꯔꯛꯄ ꯀꯥꯟꯗꯅ ꯁꯥꯀꯨꯔꯥ ꯆꯦꯔꯤ ꯕ꯭ꯂꯣꯁꯨꯝꯁꯦ ꯂꯩꯁꯦ ꯍꯥꯟꯅ ꯁꯥꯠꯂꯛꯇꯣꯏꯅꯦꯕ ꯃꯅꯥ ꯁꯥꯠꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯋꯤꯛ ꯑꯅꯤꯃꯨꯛꯇꯅꯦ ꯁꯥꯠꯇꯣꯏꯁꯦ ꯂꯩꯁꯦ ꯃꯈꯟ ꯃꯌꯥꯝ ꯂꯩ ꯁꯥꯀꯨꯔꯥꯗꯁꯨ ꯑꯉꯧꯕ ꯃꯆꯨ ꯄꯤꯡ ꯃꯆꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩ ꯊꯣꯟ ꯍꯥꯏꯕ ꯇꯥꯏꯞꯇ ꯑꯊꯣꯟꯕ ꯃꯅꯥ ꯄꯨꯡ ꯀꯩꯅꯣ ꯇꯧꯅ ꯁꯥꯠꯄ ꯀꯥꯡꯕꯨ ꯈꯔ ꯀꯨꯏꯅ ꯁꯥꯠꯄ ꯀꯥꯡꯕꯨꯁꯨ ꯂꯩ ꯈꯔ ꯊꯦꯡꯅ ꯁꯥꯠꯄ ꯋꯦꯗꯔ ꯌꯥꯝ ꯁꯥꯕ ꯃꯐꯝꯁꯤꯗꯅ ꯁꯥꯕ ꯃꯐꯝꯅ ꯍꯥꯟꯅ ꯁꯄ꯭ꯔꯤꯡꯁꯦ ꯂꯥꯛꯇꯣꯏꯅꯦ ꯏꯪꯕ ꯃꯐꯝꯁꯤꯅ ꯇꯞꯅ ꯁꯄ꯭ꯔꯤꯡꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯥꯒꯁ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯁꯤꯗꯅ ꯐꯥꯌꯔ ꯋꯥꯛꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯇꯥꯔꯄꯣꯟꯒꯤ ꯁꯨꯇꯤ ꯀꯩꯅꯣꯒꯤ ꯃꯇꯝꯁꯤꯗꯅ ꯐꯥꯌꯔ ꯋꯥꯛꯁꯦ ꯌꯥꯝ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯟꯕ ꯀꯩꯅꯣꯒꯤ ꯁꯤꯖꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯖꯄꯥꯟꯗ ꯂꯩꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯨꯇꯤ ꯃꯅꯨꯡ ꯇꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗꯅ ꯒꯣꯜꯗꯟ ꯋꯤꯛꯀꯤ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯥꯒꯁꯀꯨꯝꯕꯁꯤꯅ ꯃꯣꯏꯒꯤ ꯑꯣꯕꯣꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯔꯒꯅ ꯇꯥꯔꯄꯣꯟ ꯃꯇꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔꯁꯦ ꯁꯤꯗꯅ ꯃꯣꯃꯤꯁꯤ ꯃꯦꯄꯜ ꯂꯤꯞꯁ ꯁꯤꯒꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡꯁꯦ ꯂꯣꯏ ꯆꯤꯡꯒꯁꯦ ꯃꯆꯨ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯁꯦ ꯃꯆꯨ ꯑꯣꯜꯂꯛꯑꯒ ꯀꯦꯟꯂꯝꯗꯥꯏꯒꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯀꯦꯟ ꯊꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯕꯁꯟꯇꯒ ꯅꯥꯀꯦꯟ ꯊꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯇꯝꯗꯤ ꯑꯣꯏ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯆꯥꯎꯈꯠꯄ ꯂꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯍꯣꯇꯦꯜ ꯁꯥꯕꯗꯁꯨ ꯑꯣꯏꯔꯣ ꯔꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯇꯥꯇꯥꯃꯤ ꯔꯨꯝ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤ ꯀꯩꯅꯣꯅ ꯁꯥꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤ ꯃꯣꯏꯒꯤꯗ ꯐ꯭ꯂꯣꯔ ꯑꯃ ꯔꯨꯝ ꯑꯃꯗꯤ ꯃꯣꯏꯒꯤ ꯖꯥꯄꯅꯤꯁ ꯁ꯭ꯇꯥꯏꯜꯗꯒ ꯁꯥꯔꯒ ꯊꯝꯕ ꯑꯇꯣꯞꯄꯗꯅ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯁ꯭ꯇꯥꯏꯜ ꯀꯩꯅꯣꯗ ꯁꯥꯕ ꯑꯗꯨꯒ ꯌꯨꯝ ꯑꯌꯥꯝꯕ ꯐ꯭ꯂꯣꯔ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯑꯦꯄꯥꯔꯠꯃꯦꯟꯒꯨꯝꯕ ꯑꯗꯨꯝꯕ ꯕꯤꯜꯗꯤꯡ ꯑꯆꯧꯕꯗꯕꯨꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯤ ꯁꯦꯔꯃꯣꯅꯤ ꯖꯄꯥꯅꯤꯁ ꯒ꯭ꯔꯤꯟ ꯇꯤꯁꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤ ꯒ꯭ꯔꯤꯟ ꯇꯤꯗꯁꯨ ꯃꯈꯟ ꯃꯌꯥꯝ ꯂꯩ ꯖꯄꯥꯟꯒꯤ ꯒ꯭ꯔꯤꯟ ꯇꯤ ꯒ꯭ꯔꯤꯟ ꯇꯤꯗ ꯃꯆꯥ ꯑꯗꯒꯤ ꯆꯨꯝꯅꯒꯤ ꯑꯣꯏꯆꯥ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯁꯦ ꯃꯣꯏꯒꯤ ꯒ꯭ꯔꯤꯟ ꯇꯤꯒ ꯀꯩꯅꯣꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛꯀꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯇꯧꯕꯗꯨꯒ ꯃꯤꯛꯁ ꯇꯧꯕꯗꯨꯅ ꯔꯥꯏꯁꯀ ꯇꯧꯕꯗꯨꯅ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦꯀꯣ ꯈꯔ ꯆꯝꯂꯞ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯇꯤ ꯑꯁꯦꯡꯕꯗꯤ ꯃꯍꯥꯎꯁꯦ ꯈꯥꯏꯌꯦ ꯑꯗꯨꯒ ꯀꯣꯐꯤꯁꯦ ꯖꯄꯥꯟꯗ ꯍꯥꯟꯅ ꯌꯥꯝ ꯊꯛꯅꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯛꯑꯦ ꯀꯣꯐꯤꯁꯨ ꯃꯈꯟ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯅ ꯀꯣꯐꯤꯁꯦ ꯑꯗꯨꯒ ꯁꯨꯒꯔꯁꯦ ꯃꯣꯏꯁꯦ ꯁꯨꯒꯔꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯆꯥ ꯑꯃ ꯀꯩꯅꯣꯝ ꯊꯛꯄꯗꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯊꯨꯝꯃꯤꯀꯣ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯑꯐꯥꯎ ꯆꯤꯅꯤ ꯍꯥꯞꯄ ꯊꯛꯄ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯣꯏ ꯉꯛꯈ꯭ꯔꯕꯅꯦ ꯐꯣꯔꯦꯅꯔꯁꯤꯡꯁꯤꯅ ꯒ꯭ꯔꯤꯟ ꯇꯤ ꯖꯄꯥꯟꯗ ꯂꯥꯛꯀꯥꯟꯗ ꯆꯤꯅꯤ ꯍꯥꯞꯄꯒ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯄ ꯌꯥꯎꯋꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯍꯛꯆꯥꯡꯁꯨ ꯐꯕ ꯑꯗꯨ ꯃꯣꯏꯁꯤꯗ ꯃꯈꯜ ꯂꯩ ꯁꯤꯗ ꯒ꯭ꯔꯤꯟ ꯇꯤꯗꯁꯨ ꯀꯩꯅꯣꯁꯦ ꯇꯥꯏꯞ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯅꯤꯁ ꯁ꯭ꯇꯥꯏꯜ ꯋꯤꯗꯤꯡ ꯂꯨꯍꯣꯡ ꯈꯣꯠꯂꯣꯡꯕ ꯇꯧꯕꯁꯤꯁꯨ ꯆꯠꯅꯕꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯌꯥꯝ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯗꯦ ꯖꯄꯥꯟꯁꯦ ꯑꯩꯈꯣꯏꯅ ꯔꯤꯂꯤꯖꯟ ꯑꯩꯈꯣꯏꯒ ꯌꯥꯝ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯩꯅꯣꯒꯤ ꯁꯅꯥꯃꯍꯤ ꯖꯃꯥꯏ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯟꯇꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯝꯃꯔꯗ ꯃꯣꯏꯒꯤ ꯂꯥꯏ ꯄꯨꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯐꯦꯁꯇꯤꯚꯦꯜ ꯀꯩꯅꯣꯁꯦ ꯄꯥꯡꯊꯣꯛꯑꯦ ꯕꯨꯙꯤꯁꯀ ꯁꯤꯟꯇꯣꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯄꯥꯟꯁꯦ ꯃꯤ ꯇꯣꯉꯥꯟꯕ ꯀꯩꯅೋ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯀꯜꯆꯔ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯀꯩꯅꯣꯁꯦ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯣꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯠꯂꯣꯡꯕꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯖꯥꯄꯅꯤꯁ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯔꯆꯇ ꯍꯣꯡꯒꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯣꯡꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯂꯨꯍꯣꯡꯕꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯃꯣꯏꯗꯀꯣ
ꯍꯥꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯣꯏꯗꯤ ꯁꯤꯇꯤ ꯑꯣꯐꯤꯁꯇ ꯆꯠꯂꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯗꯣ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯟꯅ ꯄꯥꯡꯊꯣꯛꯄꯁꯤ ꯇꯧꯋꯦꯀꯣ ꯂꯨꯍꯣꯡꯕꯁꯦ ꯆꯍꯤ 10 ꯂꯩꯔꯛꯄꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ 3-4 ꯀꯩꯅꯣ ꯆꯠꯂꯨꯕꯗꯤ ꯆꯠꯂꯨꯔꯦ ꯇꯣꯉꯥꯟꯕ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯃꯣꯏꯒꯤ ꯑꯔꯤꯕ ꯁ꯭ꯇꯥꯏꯜꯒꯤ ꯂꯨꯍꯣꯡꯕꯁꯦ ꯁꯤ ꯁ꯭ꯔꯥꯏꯟꯗꯒ ꯆꯠꯂꯒ ꯇꯧꯕꯁꯤꯃꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯣꯇꯦꯜꯗ ꯀꯩꯗ ꯇꯧꯕꯁꯤꯡꯁꯤꯗꯤ ꯑꯃꯅꯤ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯄꯥꯟ ꯈꯪꯉꯛꯄꯁꯦ ꯅꯥꯔꯨꯇꯣ ꯑꯗꯒꯤ ꯋꯥꯟ ꯄꯤꯁ ꯃꯪꯒꯥ ꯁꯨꯝꯕ ꯃꯌꯥꯝ ꯑꯦꯅꯤꯃꯦꯁꯤꯡꯁꯤ ꯖꯄꯥꯟꯗꯒꯤ ꯑꯌꯥꯝꯕ ꯖꯄꯥꯟ ꯀꯩꯅꯣꯁꯤꯡꯁꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯖꯄꯥꯟꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯉꯕ ꯖꯄꯥꯅꯤꯁ ꯀꯜꯆꯔꯁꯦ ꯑꯦꯅꯤꯃꯦꯒꯨꯝꯕꯁꯤꯡꯁꯤ ꯌꯦꯡꯉꯕꯀꯣ ꯁꯤ ꯌꯦꯡꯕꯁꯤꯗ ꯑꯦꯅꯤꯃꯦꯗ ꯄꯤꯛꯆꯔꯗꯨ ꯀꯩꯅꯣ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯃꯦꯒꯨꯝꯕ ꯌꯦꯡꯉꯒ ꯖꯄꯥꯟ ꯌꯧꯀꯥꯟꯗ ꯁꯤꯗꯤ ꯑꯦꯅꯤꯃꯦꯗ ꯌꯥꯎꯈꯤꯕ ꯑꯗꯩ ꯀꯩꯅꯣꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯨꯅ ꯖꯄꯥꯅꯤꯁ ꯇꯝꯒꯦ ꯖꯄꯥꯟꯒꯤ ꯀꯩꯅꯣꯁꯦ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯖꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯖꯄꯥꯟꯒꯤ ꯃꯨꯚꯤ ꯑꯦꯅꯤꯃꯦꯒꯨꯝꯕ ꯌꯦꯡꯕ ꯑꯗꯒꯤ NHK ꯋꯥꯔꯜꯒꯤ ꯌꯥꯝꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯏꯚꯟ ꯑꯦꯅꯤꯃꯦꯗꯁꯨ ꯑꯩꯒꯤꯅ ꯅꯥꯔꯨꯇꯣꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯔꯨꯇꯣꯒꯤ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯅꯥꯔꯨꯇꯣ ꯌꯦꯡꯕꯤꯕ ꯀꯅꯥ ꯌꯥꯎꯔꯒꯦ ꯅꯥꯔꯨꯇꯣꯁꯤ ꯂꯤꯗꯤ ꯂꯤꯔꯦꯀꯣ ꯑꯗ ꯑꯣꯀꯦ ꯅꯥꯔꯨꯇꯣꯁꯤ ꯃꯥꯅ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯗ ꯃꯊꯟꯗꯒ ꯊꯣꯛꯑꯒ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯁꯨꯝ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯇ ꯁꯨꯝ ꯋꯥꯀꯤꯡꯒ ꯆꯠꯄ ꯀꯥꯟꯗ ꯑꯍꯤꯡꯁꯤꯗꯅꯦ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯄꯥꯛꯇꯒꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯥꯟꯅꯕꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯐꯤꯂꯝ ꯃꯨꯚꯤ ꯀꯩꯅꯣꯗ ꯌꯥꯎꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯄꯨ ꯑꯣꯏꯔꯣ ꯃꯣꯏꯁꯤꯡꯁꯦ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯃꯥꯁꯇꯔ ꯇꯧꯔꯤꯕ ꯆꯞ ꯃꯥꯟꯅꯅ ꯀꯣꯂꯦꯖ ꯀꯥꯗꯣꯏꯅꯤ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯁꯥꯏꯠꯇ ꯀꯩꯅꯣꯝꯃ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯦꯕꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯗꯕꯨ ꯑꯣꯏꯔꯣ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯁꯤꯟꯕꯕꯨ ꯑꯣꯏꯔോ IT ꯒꯤ ꯀꯩꯅꯣꯝꯃ ꯀꯣꯔꯁ ꯑꯃ ꯌꯥꯎꯁꯤꯟꯕꯕꯨ ꯑꯣꯏꯔോ ꯍꯦꯟꯅ ꯌꯥꯎꯁꯤꯟꯕꯁꯤꯡꯁꯤꯅ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯊꯕꯛ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯐꯪꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯀ꯭ꯂꯥꯁ 11 12 ꯀ꯭ꯂꯥꯁ 8ꯇꯒꯤ ꯍꯧꯔꯦ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯛꯄꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯏꯝꯐꯥꯜꯗ ꯇꯝꯕ ꯂꯥꯛꯆꯈꯤꯕꯁꯦ ꯑꯩꯁꯦ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯕ ꯑꯩꯗꯤ ꯁꯤꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯎꯔꯛꯄꯁꯤꯅ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕꯒꯤꯁꯨ ꯃꯔꯝ ꯀꯩꯅꯣꯝꯃ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯥꯔꯛꯇꯨꯗꯤ 75-80 ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯥꯔꯛ ꯈꯤꯇꯪ ꯍꯦꯟꯕ ꯃꯤꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯦꯡꯉꯛꯇꯣꯏꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯅꯤ ꯀꯩꯗꯧꯕꯒꯤ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕꯒꯤ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯈꯟꯗꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯗꯣꯏꯅೋ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯖꯄꯥꯟꯁꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯐꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩ ꯆꯠꯂꯨꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣꯗ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯁꯤꯒꯤ ꯑꯅꯤꯁꯨꯕꯁꯤꯒꯤꯅ ꯍꯤꯔꯣꯁꯤꯃꯥꯗꯅꯤ ꯅꯤꯀꯣ ꯖꯄꯥꯟ ꯇꯣꯀꯤꯌꯣꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯃꯐꯝꯅꯤ ꯃꯣꯏꯒꯤ ꯁꯃꯨꯔꯥꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯂꯩ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯐꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯩꯅꯣꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯤꯐꯦꯛꯆꯔ ꯈꯨꯗꯤꯡꯒꯤ ꯁꯤꯇꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯖꯒꯥꯒꯤ ꯀꯣꯏꯐꯝ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯍꯤ 10 ꯂꯩꯔꯛꯑꯁꯨ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯐꯝ ꯄ꯭ꯔꯤꯐꯦꯛꯆꯔ ꯑꯩꯅ ꯆꯠꯇꯕ ꯖꯒꯥ ꯑꯃꯅꯤ ꯂꯩꯔꯤ ꯀꯩꯅꯣꯁꯦ ꯅꯥꯒꯥꯁꯥꯀꯤ ꯍꯤꯔꯣꯁꯤꯃꯥ ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯅꯥꯒꯥꯁꯥꯀꯤꯁꯤ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯑꯣꯀꯤꯅꯥꯋꯥ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯩꯅ ꯃꯊꯪ ꯊꯥꯒꯨꯝꯕꯗ ꯆꯠꯀꯦꯅ ꯄ꯭ꯂꯥꯟꯗꯤ ꯇꯧꯖꯔꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯡꯀꯥꯟꯁꯦꯟ ꯑꯗꯩ ꯀꯩꯅꯣꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯒ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯉꯥꯏꯕ ꯈꯣꯠꯄ ꯇꯧꯗꯕꯤꯗ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯃꯐꯝ ꯂꯣꯏꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯇꯥꯡꯉꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯕꯨꯂꯦꯠ ꯇ꯭ꯔꯦꯟ ꯂꯩꯕꯗꯒꯤ ꯑꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯕꯁꯇ ꯆꯠꯂꯒꯅ ꯈ꯭ꯋꯥꯏ ꯍꯣꯡꯉꯤ ꯃꯊꯪꯗ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯑꯗꯨ ꯕꯁꯇ ꯄꯨꯡ 2 ꯆꯪꯕꯗꯣ ꯄꯨꯡ 2.5 ꯄꯨꯡ 3 ꯆꯪꯕꯗꯣ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯗꯗꯤ ꯄꯨꯡ 1ꯗ ꯌꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯖꯄꯥꯟꯒꯤ ꯕꯨꯂꯦꯠ ꯇ꯭ꯔꯦꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯩꯅꯣꯗꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯣꯀꯤꯌꯣꯗꯒꯤ ꯂꯥꯞꯊꯣꯛꯄ ꯃꯐꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯀꯅꯦꯛꯇꯤꯚꯤꯇꯤꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯋꯦꯒꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯏꯚꯟ ꯀꯟꯇ꯭ꯔꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯂꯧꯒꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯃꯦꯆꯤꯟꯅ ꯀꯩ ꯇꯧꯔ ꯊꯥꯕꯅꯤꯅ ꯌꯦꯡꯕꯗ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯨꯒ ꯂꯧꯒꯤ ꯀꯩꯅꯣꯁꯤ ꯐꯥꯎꯕ ꯁꯝꯅ ꯍꯥꯏꯔꯕ ꯇ꯭ꯔꯦꯛꯇꯔꯁꯦ ꯃꯈꯥ ꯂꯧꯗ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯗ ꯊꯧꯍꯟꯗꯦ ꯇ꯭ꯔꯛ ꯑꯃ ꯄꯣꯔꯛꯑꯒ ꯃꯊꯛꯇꯨꯗ ꯍꯥꯞꯀꯠꯂꯒ ꯂꯝꯕꯤꯗꯨꯗ ꯂꯩꯈꯣꯝ ꯇꯥꯍꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯁꯤꯁꯇꯦꯝ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯕꯛꯀꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯨꯝꯕ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯍꯪꯉꯦ ꯑꯗꯣ ꯊꯕꯛꯁꯦ ꯖꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯆꯍꯤ 1 ꯋꯥꯠꯂꯤꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯁꯇꯔ ꯆꯍꯤ 2 ꯇꯧꯕꯁꯦ
ꯆꯍꯤ ꯑꯃ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯥ ꯑꯍꯨꯝ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯩꯒꯅꯤ ꯑꯗꯨꯗ ꯏꯟꯇꯔꯟꯁꯤꯞ ꯇꯧꯔꯒ ꯏꯟꯇꯔꯟ ꯇꯧꯔꯤꯕ ꯀꯝꯄꯅꯤꯗꯨꯗ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯥ 6 ꯃꯇꯝ ꯄꯤꯒꯅꯤ ꯊꯕꯛ ꯊꯤꯕꯒꯤ ꯑꯗꯨꯗ ꯐꯪꯗ꯭ꯔꯒꯅ ꯑꯃꯨꯛ ꯊꯥ 6 ꯑꯃꯒ ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯑꯃꯒꯨꯝꯕ ꯃꯇꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ngasi faw around 15 students haitare aigi side tagi IUJ da master tawgiba mayam se thabak thabak loina phangi haitare ko within han ba pira ko tha taruk tu loina phangi aduga mayam na thabaki kaino gi matang da su khangbudi khangningam gani ko tolop se Japan da akoi gi kaino sigi matungina high school tamba loiba high school aduga high school je class 12 hai ko 12 loirakpa undergraduate master si sing je tolop se lopal sing 10 kun loin khenale aduna thabak se tambu loiragadi adum thabak ki di akoina pamba line ta adum changba yai aduga samna harabada akoi sida general line tamaga exam thabad moidana kamai to kai matamda aigi background se aise science adigi IT keno se oire adubu engineering gi se yam kan keno di lekte adubu aina han thabak tawba se Fuji corporation sida sales engineer oile engineer kamaina samna harabada yot mapak amadagi gari ki part se sadoini adigi robot na welding tawba adigi razor tawra kakpa aduma mayam do aingon chahi ama makhai mak changaga department ai yeng halle moina tawriba mayam do aina record ai ke haitare notes lokeno tawre mingon de explain taw hanna haitare samna haibada company dugi atopa moise aseng bagi de aina thabak join taw matamda aina haibase India da Manipur da knowledge ai keno da expand tawbagi ai mating pang sage hairaga thabak se join tawkibane haitare adu covid laksin badagi keno gi sumba keno sing to chathabang ngam gidaba adege atopa mafam change tawgi company je change tawgi haitare ko aduna BA tamaga aise master loiraga engineer keno dagi sales engineer oina matam khara thabak tawse engineer oi bai je on the background aina BCA torok matam da digital electronics kaina tamaki adugi khargak sijinai kena da machine ama saba matam da khoigi start machine dugi problem samna keno gi matang se start to haidi problem khwai dagi thoi ji kai kai no aise khoi role haitare aigi keno se aise Mitsubishi akoina saba machine jing se akoigi kambu khoi team je sales engineer je inspection tawba aduga any problem ama torok matam da koina research tawba aduga overseas haitare atopa sing da khoi partner B2B oi khoi customer da direct port keno tawde koina sari machine jing je company ama da adu company duna problem le koina pau hangakan aina explain tawba haitare sumaina sigi maram gini haiba dumaina support tawbi ba haitare overseas aduna Japan gi company khudingmak English ngang ba haiba Japanese ngang ba haiba mi se dum pame haitare aduna si ngang Japanese ka English tang khangade dum thabak department overseas unit natraga sales tani khangde thabak ama dum background swing yeng oi haitare ko adun Japan da di Japanese da yamba focus tawi ko aduga IT warga di Japanese se yam khangra bawa dum yai aduga IT se experience leiba yam pame haitare aduga moi ki chaba thakpa gi matang se food keno sing je adum maman je khoi gi yengna badi khar tangi ahong bu su phangi atang bu su phangudi phangi ko adu yam healthy oi food ku bento haitare moina hapa ga thamba pot ku calorie kyam yawi adigi keno gi moi ki yam healthy oi ba akagi keno sing je yam phangi ko adu khar maman je isana thongjaraga na khar hongi adu healthy oi da pot chini yam hongi haitare ko samna harabada meat chicken da harga chicken skin yawba pork da harga fat yam yawba se moi yam hongi aduna akoina noiri se ataina te ahong mu yam akoi di adum basing du pamjau oidana restaurant daga se food se si charaga na kai kanai kai loin tharaga thamba adumaina thengnai hatare ko samna harabada skin phajan garaga de collagen yam yawba pork se collagen yaw si charde phai gai tayo akoina kitang henjin bai wani ko skin henjin na phagi bai tare ko aduga fat se akoi gi keno yam heli ko yawba se aduga sanga se adu moi se dum chabdi Japan dana seafood sine hena marang keno kai ko aduna seafood se adugi mate yam phajana marang kaina samudra na koisil lai mo phamoi bnina jinja ki di akoi dagi hena phange English track ko ado han bada program je ai keno dagi haujar ke undergraduate haitare makha sahi keno se sahi mari oi keno je Japan ki undergraduate BA tamba keno ki course moi ki keno ki coursing se course se Tokyo International University da English medium da course ahum ka hange major 3 majors aise BA business economics this the aduga amana digital business and innovation BSI se aduga international relation aduna AI gumba hauji chawkhalakpa gi matungina khwaidagi thabak akoina keno tawge haraka di sigi BS se dum tamchen bi yai aduga BBA gumba tam ningba kangbu haigatra aduga keno se sigi business economics sigi aduga akon bagina BA international relation khudong chaba ma pi university sida karamba pi game akoina any tamningba course ama tamaga atopa side ki elective oina keno low
cross registration tꯧba hainako aduna akoina apamba subject sing lawraga akoina hayeng tawningiba thabak tugi matungina keno tawbi yai haitare ko so business economics management marketing economic finance sising chidi adum moigi si web sa keno da so dum yaramani ko ai si chidi adum samjin jarake sigi Tokyo International University sigi DBI BS sigi course sigi sidi yawriba professor se IUJ da professor oiba husina Sri Lanka dagine vice principal oiba sigi professor se laibagi aiga keno ga TIU ka MOA sign tawna bangam gibane haitare ko sigi professor sina support yam tawbige international relation se akoi hojik laiba Northeast ki adagi keno mayam jigi hairagadi yamna interesting oiba adagi research tawba yaba akoi sida hairagana international relation hai laite political science aduga topic se kitang akoi India da tawbusina India gi keno oina tawai ko aduga sigi Japan da kai da tamkandana topic se am chaw na tawi andagi mayam se akoi tambal loiraga kai ki thabak natraga karamba me keno se kya khangdabusu yawe adu Japan da keno se laiba university mayam se English medium dana khara limited oi Japanese khangaga na akoina tamningba subject loin phangi haitare Japanese ki level ama lai level se Japanese language proficiency test se N54321 hai lai N3 swai si pass tawraga di the moigi training haitare 2 years vocational professional line keno sing jadum tawbi ai aduga N2 si ti pami haitare ko moina N2 si di haidi Japanese medium da tambage Japanese medium Japanese se fajan khangaga de dum college university sing gi paisa am hongi haitare ko private sing ji am tangi so AI gumba hojik matam da khwai tagi yamna mayamna pamna ba tamna ba course se undergraduate ki disi si oi ko digital business and innovation se aduga aina hojik handaki tha hojik tawjariba company keno da sti are ko Tech Mahindra se project mayam am pai project se IT gi adegi atopa ke haitare retail keno gi su pai makhan haitare na ai project Japan da tongan ba mayam pai bina akoi gi keno na group haitare akoi gi na keno da oina tawba Amazon project pai haitare dana Japan gi university ayamba akoi gi exchange university tongan ba keno gi haitare ko maming chatpa university sing che samna harabada keno se Manipur da lairiba university sing che Japan gi university kharaga akoi gi partner oina ba exchange program tawna ba wari kana sanari haibadi ta jai ko adubu lairiba keno city level haitare ko yam thina khena bada Japan ga adumaina oi samna harabada IUJ aina tamjarpa university se IIM Ahmedabad IIT Mumbai keno smaina ani khaktang khalle haitare ko aduna hayeng IUJ da sida IIM da tamba phangdabado IUJ da changaga MBA tawrakanda tha ahum gi natraga taruki exchange program chatpa yai haitare aduga koina kai da US da natraga Japan maming khar chatpa company Google gumba Microsoft gumba tawninga kana US da ni khangde adumaina chatlaga exchange chatlaga tha khara course haitik adumaina course khara yauksiluraga di khudong keno se thabak phangbagi chance aduma yam wangi haitare aduga international relation da tawrakana koina sida UN adu ada tawda thabak kum pak changam debase tamagadi IR tawragadi internship je moi di paisa pi de ko koina leibam chabam puthok chaba adumaina unpaid oi haitare ko aksana prepare tawragadi adugi khudong chaba adumba mayam su pi asigi sida yaw hoi slide ta budi kitang yam mai point do ina keno topire university ki Tokyo International University ki website ta sigi moi ki application guidelines prospectus loin download to ya abni ko loin yeng basu ya abni sigi singje pa magati ai simak ti keno yum handaki lakhi baje within 1 week the loin decide to lakhi bani na university da ki prospectus ki thalak padu nang gi tre Japan dai por ke to India da ki moi ki Tokyo Delhi office da ki tharak pa ya ni na hai bani do bai hayeng kai gumba keno tawragati makhata baitare university siki prospectus admission guidelines na chingba pa magati adu sing du su kadai da phangadagi kamai togadagi to ai adum mayam da yawn jarake like tambase akoi ga mayam na education system gi matang su mayam khangningam du male akoi khena baje akoi sida na chimpa puba rom da yam chatle ado Japan dana sigi keno ni sida piri ba keno je moi pro charge first ahan ba chahi dana just basic keno sing language su takpi gani Japanese language optional ni free oidini aduga tamdoriba course akoina any
IUJ-ꯗꯕꯨ ꯑꯣꯏꯔꯣ TIU-ꯗꯕꯨ ꯑꯣꯏꯔꯣ ꯑꯅꯤꯃꯛ ꯑꯗꯨꯝ Japanese and English-ꯀꯤ ꯇꯣꯉꯥꯟ ꯀꯣꯔꯁ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦꯀꯣ TIU-ꯗꯗꯤ English-ꯀꯤꯗꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ IUJ-ꯗꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ MBA ꯇꯧꯔꯛꯄ ꯃꯇꯝꯗ MA ꯇꯧꯔꯛꯄꯁꯦ ꯃꯦꯕꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ BA ꯇꯧꯔꯛꯇꯕ ꯀꯥꯡꯕꯨꯒꯤꯗꯤ ꯔꯤꯁꯔꯁ ꯄꯦꯄꯔꯒꯨꯝꯕ ꯀꯃꯥꯏꯅ ꯏꯒꯅꯤ ꯑꯗꯨꯝꯕꯒꯤ ꯇꯣꯉꯥꯟꯕ ꯀꯣꯔꯁ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯆꯍꯤꯗꯅ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯇꯥꯔꯦ ꯐꯥꯎꯟꯗꯦꯁꯟ ꯕꯦꯁꯤꯛ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯥꯛꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯥꯞꯀꯠꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯆꯍꯤ 3 ꯑꯣꯏꯔꯒꯁꯨ ꯆꯍꯤ 3.5ꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯁꯥꯇ꯭ꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯆꯍꯤ 3 ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯃꯁꯤꯡꯁꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯃꯁꯤꯡ ꯀꯩꯅꯣꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯌꯥꯎꯔꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯃꯦꯖꯔ ꯏꯂꯦꯛꯇꯤቭ ꯀꯣꯔꯁ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯏ BE-ꯗꯒꯤ IR-ꯗꯒꯤ DBI-ꯗꯒꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯏꯀꯣ ꯆꯍꯤ 3ꯗꯒꯤꯅ 3.5ꯗ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯒ ꯆꯍꯤ BA MA ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯆꯍꯤ 5ꯗ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ ꯀꯦꯝꯄꯁꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯣꯀꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯀꯤꯌꯣꯒꯤꯁꯤꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯁꯨ ꯌꯥꯎꯕꯅꯤꯅ ꯃꯥꯁꯇꯔꯁꯨ ꯌꯥꯎꯕꯅꯤꯅ ꯀꯦꯝꯄꯁ ꯌꯥꯝ ꯆꯥꯎꯋꯦ ꯀꯦꯝꯄꯁ 2 ꯊꯣꯛꯅ ꯂꯩ ꯑꯃꯅ ꯇꯣꯀꯤꯌꯣ ꯃꯅꯨꯡꯗ ꯑꯃꯅ ꯇꯣꯀꯤꯌꯣꯒꯤ ꯍꯦꯛ ꯊꯪꯅꯕ ꯁꯤꯇꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯣꯀꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯆꯟ ꯑꯃ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒ ꯍꯧꯖꯤꯛ ꯃꯥ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯩꯅ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯀꯩꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯐꯨꯜ ꯐꯪꯗ꯭ꯔꯒꯗꯤ ꯁ꯭ꯇꯥꯏꯄꯦꯟꯒꯤ ꯀꯩꯒꯤ ꯏꯃꯦꯜ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯀꯩ ꯑꯗꯨ ꯀꯃꯥꯏꯅ ꯊꯥꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯗꯨꯒꯤ ꯈꯪꯗ ꯈꯣꯠꯇꯕ ꯒꯥꯏꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯖꯥꯄꯅꯤꯁ ꯀꯩꯅ ꯏꯪꯂꯤꯁ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯖꯥꯄꯅꯤꯁ ꯈꯪꯅꯕ ꯍꯣꯠꯅꯕꯀꯣ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯤꯡ ꯀꯣꯂꯦꯖ ꯑꯣꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯖꯒꯥ ꯃꯐꯝ ꯑꯃꯃꯝ ꯊꯝꯕꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯅꯣꯒꯤ ꯃꯇꯥꯡ ꯌꯥꯎꯔꯛꯇ꯭ꯔꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯝꯗꯣꯏꯁꯤ ꯀꯩꯀꯩ ꯆꯪꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯩꯅꯣꯒꯤꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤꯗꯤ ꯆꯪꯕꯁꯦ ꯀꯩꯀꯩ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯗ ꯇꯝꯗꯣꯏꯅꯤꯅ ꯏꯪꯂꯤꯁ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁ ꯆꯪꯉꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯖꯔꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯦ ꯇꯝꯕ ꯂꯣꯏꯔꯒ ꯃꯌꯥꯝꯅ IR ꯇꯝꯃꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟ ꯇꯧꯔꯒ ꯀꯩ ꯇꯝꯒꯗꯒꯦ ꯀꯩ ꯊꯕꯛ ꯀꯔꯝꯕ ꯁꯦꯛꯇꯔꯗ ꯊꯕꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯁꯤꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯀꯌꯥ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯖꯁ ꯌꯥꯝ ꯑꯗꯨ ꯖꯄꯥꯟꯗꯗꯤ ꯁ꯭ꯀꯣꯞꯁꯦ ꯑꯃ ꯇꯝꯕ ꯂꯣꯏꯔꯒ ꯍꯥꯏꯗꯤ IR ꯇꯝꯕ ꯂꯣꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ IT ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯁꯤꯗ ꯄꯤꯔꯤꯕ ꯕꯤꯖꯤꯅꯦꯁ ꯏꯀꯣꯅꯣꯃꯤꯛꯁꯤꯗ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁꯇꯁꯨ ꯇꯧꯔꯛꯏ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯀꯩꯅꯣꯒꯤꯗꯤ IT ꯔꯤꯂꯦꯇꯦꯠ ꯁꯤꯗ ꯀꯩꯅꯣꯁꯦ ꯇꯦꯛ ꯃꯍꯤꯟꯗ꯭ꯔꯒꯤꯗꯤ IT ꯀꯟꯁꯜꯇꯦꯟ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕꯅꯤꯀோ ꯑꯗꯨꯅ ꯁꯤꯒꯤ DBIꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯝꯕ ꯂꯣꯏꯔꯒ ꯀꯥꯏꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯈꯪꯕ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯖꯄꯥꯟꯒꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯤꯡꯒꯤ ꯀꯦꯔꯤꯌꯔ ꯁꯄꯣꯔꯠ ꯀꯩꯅꯣꯁꯤ ꯂꯩ ꯍꯥꯏꯀꯣ ꯑꯗꯣ MUꯗ ꯉꯔꯥꯡ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯩꯅꯣ ꯂꯩꯒꯦ ꯍꯪꯕ ꯃꯇꯝꯗ ꯁꯦꯜ ꯀꯩꯅꯣꯒꯤ ꯂꯩꯗꯤ ꯍꯥꯏꯕꯀꯣ ꯁꯦꯜ ꯑꯃ ꯂꯩ ꯊꯕꯛꯀꯤ ꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯂꯩ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯟꯒꯤ ꯑꯗꯒꯤ ꯀꯩꯒꯤ ꯖꯄꯥꯟꯗꯗꯤ ꯑꯦꯅꯤ ꯁꯕꯖꯦꯛ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯝꯃꯔ ꯚꯦꯀꯦꯁꯟꯗ ꯏꯟꯇꯔꯟꯁꯤꯞ ꯆꯠꯄꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯝꯁ ꯉꯔꯥꯡ ꯈꯛꯇꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯦ ꯃꯤꯝꯁꯀꯤꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯣ ꯍꯣꯏ ꯀꯩꯅꯣꯒꯤꯗꯤ ꯃꯦꯗꯤꯀꯦꯜꯒꯨꯝꯕ ꯀꯩꯅꯣ ꯇꯣꯉꯥꯟꯅꯕꯨꯗꯤ ꯏꯟꯇꯔꯟꯁꯤꯞ ꯑꯗꯨꯗ ꯂꯩꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯖꯄꯥꯟꯗꯗꯤ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯕꯁꯤꯡꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯛꯁꯟ ꯒ꯭ꯔꯨꯞ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯒꯅꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯁꯤꯗꯗꯤ ꯌꯥꯎꯔꯦꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯀꯩꯗꯧꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯐ SOPꯁꯦ ꯑꯦꯁꯦ ꯑꯃ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯀꯩꯗꯧꯕꯒꯤ ꯇꯝꯅꯤꯡꯉꯤꯅꯣ ꯍꯥꯏꯕ ꯀꯩꯅꯣ ꯏꯪꯂꯤꯁ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁ ꯑꯃ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞ ꯍꯥꯏꯁꯤꯅ ꯃꯥꯔꯛꯁꯤꯠ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯒ 12ꯒꯗ ꯐꯪꯈꯤꯕ ꯃꯥꯔꯛꯁꯤꯠꯁꯤꯅꯦ ꯑꯗꯨꯒ ꯂꯦꯇꯔ ꯑꯣꯐ ꯔꯤꯀꯃꯦꯟꯗꯦꯁꯟ ꯍꯥꯏꯁꯤꯅ ꯑꯣꯖꯥ ꯃꯦ ꯕꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯈꯪꯗꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗꯨꯗꯒꯤ ꯂꯧꯗꯣꯏꯅꯤ ꯑꯩ ꯁꯥꯇ꯭ꯔꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯐꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯔꯝꯕ ꯃꯐꯝꯗ ꯇꯝꯃꯛꯀꯦꯁꯦ ꯇꯣꯀꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦꯀோ ꯀꯣꯂꯦꯖ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯐꯕꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯅ ꯁ꯭ꯀꯨල් ꯔꯦꯡꯀꯤꯡꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯦꯜꯂꯤꯒꯤ DPSꯇꯒꯤ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯃꯣꯏ ꯔꯦꯡꯀꯤꯡꯁꯤꯡꯗꯨ ꯆꯦꯛ ꯇꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯒꯜꯂꯦ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯅꯣꯔꯠ ꯏꯁꯇꯒꯤꯗꯤ ꯁꯥꯇ꯭ꯔꯁꯤ ꯌꯥꯝ ꯇꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯀꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃ ꯇꯝꯃꯤꯗꯅ ꯑꯗꯣ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤ ꯍꯟꯗꯛ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯒꯗꯕꯁꯤꯡꯁꯦ ꯄꯥꯁꯄꯣꯔꯠ ꯁꯥꯔꯝꯗꯕ ꯀꯩꯇꯧꯕ ꯌꯥꯎꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯊꯪꯒꯤ ꯏꯟꯇꯦꯛꯇ ꯑꯣꯏꯅ ꯊꯥꯖꯤꯟꯅꯕ ꯇꯧꯔꯤ ꯁꯣ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤ ꯀꯔꯤꯗ ꯗꯤꯁꯥꯏꯠ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 3ꯒꯤ ꯃꯥꯔꯛꯁꯤꯠꯁꯤꯡꯁꯤ ꯌꯦꯡꯉꯛꯇꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯥꯔꯛꯁꯤꯠꯁꯤꯃ ꯌꯦꯡꯉꯅꯤ ꯏꯪꯂꯤꯁ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁꯁꯤꯃ ꯌꯦꯡꯉꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯐ ꯄꯔꯄꯁꯁꯦ
ꯁꯤꯁꯦ ꯁꯝꯇꯥꯏꯝꯁ ꯍꯧꯖꯤꯛꯇꯤ AI ꯂꯩꯔꯦ AI ꯗꯒꯤ ꯀꯩꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯠꯇꯒꯤ ꯀꯣꯄꯤ ꯇꯧꯕ ꯁꯨꯝꯕꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯔꯤꯁꯔꯁ ꯇꯣꯄꯤꯛ ꯔꯤꯁꯔꯁ ꯄ꯭ꯔꯣꯄꯣꯖꯦꯜꯒꯨꯝꯕ ꯀꯩꯅꯣꯝ ꯏꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯣꯟ ꯀꯩꯅꯣꯗ ꯑꯣꯏꯅ ꯏꯖꯕꯁꯤꯅꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯀꯩꯅꯣ ꯇꯧꯖꯕꯁꯤꯅ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯂꯦꯖꯔꯤꯖꯝ ꯃꯃꯥꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅ ꯏꯟꯐꯣ ꯁꯦꯁꯟ ꯁꯤꯜꯂꯦ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯖꯕ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯒꯥꯏꯗ ꯇꯧꯕ ꯈꯣꯠꯄ ꯇꯧ ꯑꯩꯅ ꯈꯪꯅꯕ ꯑꯩꯅ ꯉꯝꯕ ꯖꯒꯥ ꯑꯩꯒ ꯄꯥꯔꯠꯅꯔ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯁꯦ ꯇꯣꯀꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ IUJ ꯃꯔꯨꯑꯣꯏꯅ IUJꯗꯤ ꯑꯩꯅ ꯇꯝꯖꯔꯛꯄꯅꯤꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯑꯩꯅ ꯇꯝꯒꯦꯅ ꯈꯜꯂꯦ ꯑꯩꯅ ꯍꯪꯉꯦꯀꯣ ꯃꯃꯥꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯈꯜꯂꯛꯑꯒ ꯇꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤ 70% ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯁꯨ ꯄꯦꯔꯦꯟꯁꯅ 30%ꯗꯨ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯅ ꯍꯟꯗꯛꯇꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯄꯦꯔꯦꯟꯁꯀ ꯑꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ IUJꯗ MA ꯅꯠꯇ꯭ꯔꯒ MBA ꯐꯪꯉꯒꯗꯤ ꯂꯣꯟꯁꯦ ꯏꯗꯨꯀꯦꯁꯟ ꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯀꯅꯥꯅꯣꯝ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯍꯦꯛꯇ ꯄꯤꯗꯕ ꯑꯗꯒꯤ ꯂꯣꯟ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯔꯒꯗꯤ ꯑꯦꯖꯦꯟꯁꯤꯡꯁꯤꯅ ꯆꯦꯟꯕꯤꯕ ꯈꯣꯠꯄꯤꯕ ꯃꯌꯥꯝ ꯇꯧꯏꯀꯣ ꯑꯗꯨꯅ ꯃꯦꯕꯤ ꯃꯊꯪ ꯆꯍꯤ ꯀꯩꯅꯣꯁꯤꯗꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯈꯥ ꯇꯥꯔꯛꯄꯗꯒꯤꯗꯤ ꯀꯃꯥꯏꯅ ꯂꯣꯟ ꯂꯧꯒꯅꯤ ꯀꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯒꯥꯏꯗꯀꯤꯁꯨ ꯑꯩꯈꯣই ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯇꯝꯖꯔꯛꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯂꯩꯔꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯇꯝꯃꯛꯄ ꯀ꯭ꯌꯨꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯀꯨꯕꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯅ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯗꯒꯤ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯒꯤ ꯍꯧꯖꯤꯛ ꯕꯥꯏꯑꯣꯇꯦꯛꯇ PhD ꯇꯧꯕ ꯂꯩ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯂꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯄ ꯃꯤꯁꯤꯡꯒꯤ ꯊ꯭ꯔꯨꯗ ꯃꯤ ꯑꯃꯃꯝ ꯑꯗꯨꯝ ꯒꯥꯏꯗ ꯄꯨꯁꯤꯟꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯥꯝꯕꯅ ꯁꯄꯣꯔꯠ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯀꯛꯆꯤꯡꯗꯒꯤ ꯏꯆꯟ ꯑꯅꯤꯈꯛ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯦꯛꯁꯀꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯩꯁꯦ ꯀꯅꯥ ꯀꯃꯥꯏꯅ ꯈꯜꯂꯕ ꯈꯣꯠꯂꯕꯗꯤ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯁ꯭ꯀ꯭ꯔꯤꯅꯤꯡꯗ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟꯗ ꯀꯛꯆꯤꯡꯗꯒꯤ ꯏꯆꯟ ꯑꯃ ꯌꯥꯎꯔꯛꯑꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯖꯄꯥꯟꯗ ꯇꯝꯃꯝꯃꯒ ꯊꯣꯛꯈ꯭ꯔꯒ ꯍꯟꯗꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯇꯔꯒꯤ ꯑꯗꯨꯅ ꯃꯤꯅ ꯇꯝꯅꯗꯕ ꯀꯣꯔꯁ ꯈꯔ ꯂꯩ ꯑꯗꯨꯝꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯦꯛꯁ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯇꯝꯅꯕ ꯁꯕꯖꯦꯛꯁꯤꯡꯁꯤꯗ ꯐꯪꯕ ꯈꯔ ꯋꯥꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯛꯁꯦ ꯗꯦꯜꯂꯤꯒꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ CBSEꯒꯤ ꯀꯩꯅꯣꯁꯤꯅ ꯁ꯭ꯀꯣꯔꯁꯦ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ TIUꯒꯤꯁꯦ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯕꯗꯤ ꯉꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯏꯪꯂꯤꯁ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁꯇꯨꯗꯤ ꯁꯥꯇ꯭ꯔꯒꯤ ꯃꯈꯥ ꯗꯤꯄꯦꯟ ꯇꯧꯕꯅꯤ나 ꯀꯌꯥꯝꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯗꯕꯁꯦ ꯀꯩꯅꯣꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯜꯞ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯒ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯆꯦꯛ ꯇꯧꯕꯤꯕ ꯁꯣꯏꯗꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯃ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯃꯗꯤ ꯑꯩꯅ ꯍꯦꯜꯞ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ IUJꯒꯤꯅ ꯏꯚꯟ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯥꯎꯕ ꯉꯝꯃꯤ